AR Ccpur micham yotchei kanduna tamthina phurakhibabu ZCA yaningdaba phongdorakli Khuga battalion da leiba kunthragatari suba Assam Rifles ki Major Yadu Krishnan amadi makaloi narakhiba personal singa maram taktan Ccpur gi tangnum village da leiba genhai thowang kauba masai sei nifu taruk suraba miyoy ma yotchei na kanmana kanbaga loina na tamthina phurakpagi dagi hospital la lekhan akri hairi hariba thawdo tha sigi taruk da thokibani haina zawmi sip Association JCA na phongdorakpaga loina Assam Rifles sadakhiba thawang adu akan mamonu yaningdaba zu phongdorakli Zawmi Sip Association JCA gi seolaman hai maralai taba miyoy ma bu sining sita phurga thadurakiba thawang adu yamna lujadaba saing saba sincha thagada thawoni thawdo adu miyoy bi gi hakpu khungau na bani satharakli ba thawang adu Assam Rifles ki migja thien baga loina makhoi gi ka hen ba thawang adu uthokpani maramaduna thawdo adu gi matang Ministry of Home Affairs amadi Defense Minister gi makai gi akan mamiyeng sang baga loina CNRI bu officer amadi AR gi personal sing adu gi mathakta disciplinary action amadi criminal action lakhot kada bani haina su takshilakli ahanbada Kuki NP ne MLA sing detect tobus illegal ni serak PBI thadau NP Kuki NP gi makhada laigadori bisi Any Kuki tribe ki MLA hum kaktani Kuki NP Manipur gi maike digi numi khrani ki mamang da sirola mathok tun state si anau palenga ama semna ku matamda Kuki zo gi mihut oina lairiba MLA tara asi kadi guma makhala matar saruk yabi yaro hena khagan khiba si illegal ni haina thadau NP Manipur gi maike digi phongdorakli Thadau NP ne thadorakpa siola manahai Kuki NP ki mathakta criminal intimidation criminal conspiracy amasum sedition singwa singi makhada miyang gi mihut sinduna MLA oina lairiba singda kihanba amasum mipaiba phawonbagi damak sab action lokhotuna serak PBI Kuki NP Manipur gi maike digi thadau mar paite bai phai zau natragana zau phuruki makhal khudimaki tribe ama hektabu makhoi gi makhada thamba natragana lusingba singda namduna makhoi gi wafam sing ilhanabagi thawong sathapam thoktaba mani Kuki NP Manipur asi Kangpokpi district su mapung phana miyam ni yabo idi masigi sumatakta jongmi gi lairiba MLA sing haibadi bungjagin balte amasum LM khokte zawgi MLA sinthunglang amasum margi MLA ngursang lusanati ebu makoi no humduna pubangam roi maramduna makoi gi makhara satkadoriba MLA sing asi kemne hawkip hangsing Paulilan hawkip amasum lezangam hawkip khaktani hairiba MLA ahum simak Any Kuki tribe haibisigi makhada leiba ngaktani Kangpokpi district ki oinasu MLA nemsa kip gen amasum hawkholet kip gen asi Kuki NP Manipur gi makhada makhoi gi aningba sing adu tawhanbo oithokloi kanagom MLA singna Any Kuki tribe ki certificate lauduna hairiba kanglup asigi makhada lehanana bohona jaba adudi masagi apamne dubo thadaugi ST certificate pairiba MLA singna Anoba lenga ama siamna bohona rakpada kanagum amatan ayet papiba masum atingwa pibigi hak ama phawba leiti maramdi makhoi Kuki nati thadaugi makhada leibani India gi lairiba sovereignty apun manatragan democratic process asida ayat apan pirakliba kudima si logeba sabsaba sairak sing pinaba thabak paikhatam thui thadau haiba phuruba sidi Any Kuki tribe hairiba schedule tribe ki manung ni yawba kanglu ka khenai kumja english ngani ka taramathu gi census ta miyoi lakh 2.16 lairibani state asida khundariba singmi singi manung su khwaidigi masing yama kanglup ama oina lerakli thadau miyam gi damak natragana thadau NP Manipur gi mathakta Kuki NP Manipur natragana Kuki zo gi kanaguma miyo ematana makhoi gi makhada thamnaba onapam thoktaba maram sati kumja english singa masama panga marfuga mari degi hawduna thadau national council amasum thadau tribe council semduna lakre Kuki NP gi makhada amuk phawbat lerakri Kuki NP Manipur sidi Any Kuki tribe ki certificate paiba miyo sing khaktagi oina lerakhiba dehansu makatarakli Nong left na subadagi torel ayam warning level gi mathada seli hauki baihing dagi Manipur gi mafam ayam da left na surakpana maram oiradun state asibu phawdun seli bi torel ayam ba warning level gi mathada seli Imphal turel gi imai nungthil pung ani phawbada left na hengalakpana isaw thokpa yaba thak yokslakli Iril turel gi ising imai su wakhalakli anumapu Nambul turel thawbal amasum Manipur river na singbadari warning level gi makhada seli Nungju gi sangasi nongmani ni asida ahongba leiroidaba maram na Manipur da amuhana amuk nauna ising isaw thokadra haibigi mi baiba leidi Imphal gi akutpa lambi ising thomjinduna laikre Bisnupur district ki kumi makai dadi yum phawbu ising sangmagi paulai Imphal municipality na konba mafam kya dasu lera konsang ising thomjilaga leidi Mara Tenopal district ki district magistrate Morena thadorak pasolamagi matungina hauki baihing digi Surakhiba nongasina maram oiraga national highway 102 Imphal More lambi gi mafam kyada singning khairak pa haina warning torokle su pausna makhatana su phongdorakli Tendak pamana lami singi training program pangthokre
United Committee Manipur USM lingkhat khibigi sei kunga manga surapigi sei suna pangthokadaba thoranga mari leina nomigi oba lawmi singi oba training program pangthokre hadi lobasina thadorakpa sirola manhai thoramasi thobal district ki manung sana leiba sarang pat mamang kai community hall pangthokne hadi wathoki warosin purangna bo hona ba khaknatana development gi makai de sumi yeng sango kangla paw editorial Manipur gi miyam na khanma miyut sina lengak pa pami miyam gi mihut na lengak pa gi mut central government na president rule PR thamjilaki basi law and order ga mari leina thamjilaki bani mamang sa english ngani ga khun go humdoi gi me hum da sin ko ki zau narco terrorist na mitai sing gi mathata war crime sa thaduna Manipur gi apun wasaktam thugaira ga ku ki sing goeba tongan ba leibak natragana lenga ama siam na balanda rakibani Lamen tu yan koki kangluk ki miyoi singna laibak thugwai na ba paktak miacha tharakiba crime singdigi apun bigi sakta mamadi miyangi punsi kanjana bigi damak mitai miyam na lal nga ku gi thabak sa thabadagi nakalani gi marak umkhana duna akan mamona khu thokna duna loikham nai da wathok werakibani wato wasigi warosin purang na ba miyangi punsi mas lantu ngak sena na bani haiduna central government state asigi assembly animated suspension thamduna PR thamjilakibani State asida PR lengak thamduna wathoki warosin purangna bohona bakakta oina uba phangli miyam gi yaifuna ba samga sakparomda miyeng sangbigi sang nemna uba phangli basi lebak thibani PR lengana thokli bo wathoki warosin purangna bohona riba siga iroinana department waki makeide su khut tharabadi miyam gi apian boigani State asigi hausi oiri ba lambi thongi phibam aduki matik fathri Impal manungi akoi bigi lambi sing state amasum national highway singi lambi sing malem geni super lanjau gi mamang da laikhiba phibanga pangnari hauzu oiriba lambi gi phibam phattabigi mathakta lambi mayai da aso aso bo kongkut sing leibadagi lambi gi khudong thiba thokpadagi asu apan asi ana kay yauri lainga ki naton sumang oibadana tana state asigi kunung oiriba Impal city khoirambal kaithil manung amasum masigi akoi bigi lambi sing asuki matik phibam phattabadagi asi lambi ga pangnari Impal City ki akoi bida lariba lambi singda Seaway project ki komjau sing tauba madi toti ising puna ba kom tauki mafam sing lebak khusilaga thamadagi nong khositang subda lebak sing adu laikhom lainang oirakpadagi gari puthaduna accident thokri loinana nungsa khra sabada laikhom lainang sing adu uful thokpadagi lambi chatpada amadi lambi maya da leiba sing hel hazar oheli lambi maya da leiba Kongkut komjau sing nong surakpa matamda ising thomjin kiba matamda lambi da satokishin tawriba gari singna kongkut lai haiba khangdabadagi kongkut ta thaudabadagi khudong thiba thoktuna asu apan thokliba sida siba yoroklabadi madugi thaudang lengana puruidabagi maram laiti amaromda lambi maya mas matai di ising tungliba aduda gari thaubada lambi da satlamba miyoi singda laikhom lainang kapsin madagi khana sainabigi thaudok sing thokli miyamna lan gi maisrang awaba mayu nariba sigi waroisin purana ba PR lengana khonariba sigi iroinana lambi thong amadi mai isingi phibam phagana bo hona bada miyeng sangduna PR lenga ki activity ulabadi miyam gi apian boigani loinana PR lenga to miyamna ki ba madi mi pai poknaribegi maramdi dictatorship oiba madi lanmi da ahenma mapangal pi miyam gi wakat pham leitabagi thawong singdagini State asida laidiba PR lengana housing mite amasum kuki ani gi marak thokli bo wathoki warosin purana bo honariba sigi mathakta development waki makede sumi yeng sangduna war footing de thabak lokhalabdi miyang gi pungning wakhal lairakhiba akitu jungbusing ko gonma ngamuni thajai PR lengana semwa sagatpadi gi makede gi miyeng sanglabadi miyang gi thamoida phawa singnabasing ko gonma ngamgani heba kangla paw editorial miyam special content mai thamjari Tentat pa paw mana India ki mutchina na bakhalakre sai sigi October kun go humdoi gi kun ga tet paw Germany gi Berlin na pangthok ko dori yam na lemjani ngai oiraba ahum suba Asian Youth Games ta India gi oina represent tawna Impal East ki begapati laikai gi laitonjam lanchian ba apok pa kan ta khalakre lanchian ma si hauji hauji khumalampak center da course laitonjam santos ki mukha da training tawri ba misani mapo games sida India represent tawna ba khalakhiba haukiba junthada Bhubaneswar pangthokiba Swimming Federation of India gi selection trial da pikiba mathaki thoidok hendokpa performance adu yumpham oiragani haidin su pawks na makha tare duga dentana sumna mem na thamjage hauskoi nadi mem pawks mata sa lusinjarage mus makha ta bano bab mem punangai mina sena channel sugi mekedi gi thamjari